Manipur optional gi mai kai gi maru ebi I pausing myam da thamjari ahan bara Nagaland gi deputy CM ni yengsinki akan manungzun Imphal Dimapur lambi gi fesma amasung kisma gi marakta lambi namthaduna gari sing chatpa yadana lairiba phibam Nagaland gi deputy minister TR Zeliang ni yengsinkri deputy minister nangrang thaudok thokliba maphamda changsinduna atopa lambi ama semnabigi matang yengsinki khongset adu yawkiba Kohima district administration gi Zakhama subdivision gi SDO civil Benaiko Techona Lusingbo official singa pandunu ladibu gari gi miyoi singa matieng gi polam sing sinaki Fesma above sticers ki youth members singa madi Fesma youth organization ki miyoi singsu thaudok thokpham da sangsinuna pandunu ladibu singa asa tak sing pangan ki madi khong satpa miyoi singi satpa ya balam bi sem khen su pawmun makhatana fungdurakli atopa pawmadanamo Torel sing mai warning level ki makharan thakri haukibu dumi khrani ki mamangda nong left na subana maram oiragi ising gi level highest flood level yauruba Manipur ki asobu torel sing ipalama sum iril torel housing ising gi level yamna hantharaktu warning level ki makhata leiri Manipur government ki water resource department ki main flood control room de ki phangwa pauna ngarang nung thilpung taruk phawba Manipur gi maru oibu torel sing gi ising gi level tapna hantharakli Imphal Turel gi minu thongda liba gas site ta ngarang thilpung taruk phawba ising gi level 784.800 meter laikri mafam asida laigada warning level asi 785.900 ni Imphal Turel gi lilong da liba gas site ta ngarang thilpung taruk phawba ising gi level 780.100 meter laikhi mafam asida laigada warning level asi 780.350 ni Iril Turel gi iril bung thong da liba ge saita ngarang thilpung taruk phawbudi ising gi level asi 783.675 meter na lekhi mafam asida legadama warning level asi 786.700 meter ni Nambol Turel gi thong nambol bida liba ge saita ngarang thilpung taruk phawbudi ising gi level asi 781.325 meter na lekhi Mafam asigi warning level si 781.175 meter ni Manipur Turel gi ithai beres ta ngarang thilpung taruk phawbud ising gi level si 768.030 meter lekhi Mafam asigi warning level si 769.280 meter ni haukiba June ahung gi ayuk pung taruk tagi ngarang ayuk pung taruk phawbud Imphal Turel gi horpham oiriba kangpok pida nongsubi sang si 8.00 mm okhi amasung ngarang thilpung ani dagi na taruk phawda 17.00 mm da nongsuki iril turel ga horakpham cycle da haukiba June ahung gi pung taruk tagi nahan June mari gi ayuk pung taruk phawda nongsubi sang si 3.00 mm oki zaribam gi na haukiba June ahum gi pung taruk tagi ngarang June mari gi nahan June mari gi ayuk pung taruk phawda nongsubi sang si 10.00 mm oki Ithai Beres ki gate manga gi manung da gate mari hangduna thamri Imphal Beres ki gate manga gi manung da gate mari hangduna thamri Thawal Beres ki gate ama hanglaga atai gate singda thingduna thamri haina water resource department gi main flood control room gi pau shina hairi Amarumda Anal Naga Student Union yaningdi Sandel district headquarter da lairiba Anal Naga Student Union Anal Lenruwal Tangpi Maha area gi maike digi tholak sirolaman hai Court of Manipur na writ petition civil number 630 of 2024 gi wail satharaga December taraga mathu English ngani ga kunga marida order piduna commissioner education is na pisilakliba petition asigi petitioner gi representation gi matung ina thabak paikhatna ba khangalakhlabasu thabak oina pangthokre haiduna yaningda ba phungdorakli representation saduna phungdokhibada Warol singi manungda Sandel district levi school fumfuga marigi nupa masa masum nupi masa mahairui singi toilet construction rejuvenation tawbaga loina SSA na piba guideline amasum rule gi matung school singa measure repairing pangthok hanbiu haijakhibni hairiba thabak singa court ki order gi matung na thau gi manungda pangthokna bus khangan khibane adubo thabak singa sigi matangna commissioner gi makeri gi khangalaktabana district board of education ZEO Sandel na fund transaction ki matana karimata khangalamdre hari maram sin school singi thabak singa si pangthoknaba fund release tawnaba SSA
SMA Babupara Imphal office ki miyo emana CLPU haina demand torakle haina su official adugi resignation amasum maming panduna phongdorakli lenga ki thabak thoram singdi matam supada manung mapan phawna uhanduna pangthokadabane amasum asiguma makhal ki thawong asi tawroidabane haina su phongdorakli amaromdana furakpa yaningdi Eshing isaw ki awaba mayoknaraba kairang komidokta mating pang musatpada kairang mayay laikai digi deni kauba upapradan oiramba miyoy man Nongmei round kya kaptona kian khangalakpa madi Jamiatul Ulama Koktagi Secretary Maulubi Alauddin Kasmi amadi driver mabu gari dagi singtharaga purakpagi thawong kannem tawi haina Anjuman Islai Muasaragi Vice President Maula Sahidur Rahmana ngarang koktara pangthukpa Atay loop singa kusam na pawgi mi phamna yaning da bafong tokre amarom da namo governor na review tokre governor eke bala na share lo mi ama ngarang rasboni conference hol pangtok tuna PWD na sagali ba civil secretariat ki fibam review tokre ama sumi phamsida loisanga sigi chief secretary na project asigi hausi ori ba fibam governor da pawtong khiari atop paw manamo major simraingam mihat ki sas frame tokre major simraingam Saiza amasum atay miyoy mari sasinabu ko thonabagi thawdokta chatkhiba haibagi matangda session judge Imphal West na sienaba police officer amasum personal singi mathukta charge frame tokri kumjai ni singa maga samapan ga maudraga nipan gi August kun ga mapan ga ayukta Singjumai police station gi manungsanba airport rota major simraingam Saiza laikhidraba minister Yangmai so Saizagi Manau amasum atopa miyoy maribu sasinabu ko thoknabani haiba thawdo amaga mari lenana matamadu ki Imphal West ki sub inspector Thoksom Krishna Tombi amasum atopa personal ahungi mathakta session judge Imphal West ki kona ngarang makhoi gi mathakta charge frame tawkhibani makhoi gi mathakta charge frame tawnabagi charge order adu CBI gi special PP amasum defense council na thamlakpa wafam sing taraba matungda May 15 digi reserve tawdun thamlapani Kod aduna charge frame tawkhrabasing aduni matamadugi Imphal West Commando Sub Inspector Thoksom Krishna Tombi tabung khok makha laikai matamadugi constable sing Nongmei inaubi minu thong kabo laikai amasum thangkhongam longdim Ji Songel Kunamasum MD After Hussein Yaripok Turi halni makoibu trial sathaba yanaba IPC ki section 302 307 201 amasum 34 gi makada charge frame tawkhibani Charge order aduna palibadi case asi matamadu ki commando ki sub inspector TS Krishna Tombi na Singjumai police station na tharakpa wakat amagi matungina Singjumai police station FIR number 185 close 8 1998 lokhatuna thikat pa horakhibani Krishna Tombi na tharakhiba wakat aduna Imphal West Commando ki kangbu amana Kwakaithal area da lanauba khara phanam operation sa tharingai loinana commando kangbu aduna Kwakaithal junction dagi Singjumai tamna lakpada Nagaland digi registration number gi sakamari panba gari ama akan speed thorki commando kangbu na gari edu khama matamna gari edu gi windshield AK47 manma Nongmei gi maton ukhi commando singna khamli badu thoksadana gari edu airport tamna thauki tungna commando kangbiu aduna gari edu tanakhi tanabadu commando tamna gari edu gi Nongmei kapsilakpada commando gi gari ama pankhi Madura commando sing aduna khuthanbada gari edu tongma miyoy mari asok apanakhi asok pa aduna miyoy ahumdi mafam adu maktir sikhi amasum ani na hospital lekanakhi asok pa sing adu gi manungda amasu hospital satpigi lami de lekidi gari edu sek toba matam AK47 rifle ani loinana maru taruk yawba magazine ama phangmangki amaromda kumja English ngani ka taraga tere ki July taraga marida Supreme Court na pikhiba yathang amagi matungina director CBI da Miyoy mangana saba kangbu amabu case adu recording kupna yingsinana ba record sing kupna yingsinana ba masum mathau tabe FIR lokhalaga case adu thigana ba khanki loinana kumja English ngani ga taraga tere ki July 13 ta CBI ni special investigation team ama semna ba case adu thijin dorki court ki matung ina CBI special cell 3 na Singjumai police station lokhatpa case adu nataba atopa case ma register toki thawdo adu gi matangna National Human Right Commission gi makedigi miyoy humna sawa SIT ama Supreme Court na khangan bigi matung ina semki C Opendra Commission of Inquiry ki report matung ina SI Krishna Tombi amasum SI Rajen Constable Singh Akhtar Hussain inaubi thongkhumang amasum khalai awai phayasi Major S Saiza Rukno Saila Tosobihu Sakesang
amasung kekheto sema amasung hais buda koba amasu sian kiba amasung Tenuso ko wa masu on kiba thawdo du sienai haina pali amarum da laikhidraba major s haizagi loina bina tharakhiba wakat amada ma ki mapuroi ba masum atai mioi mari hebdi Nagaland gi ex speaker Tenuso Nagaland police ki personal sing toso bihu sake sangamasum ketheto sema amasum driver ruklo sailana कार सलिंगै द कमांडो कंबो दुना क्वाकाइथल एरिया द नोंमैन कापसलखिबने मसुम माकी मापुर बियाव न मियोय मरी अमसुम क्वाकाइथल अखाम लाइकाय दिगी हाइसबु द सिखिबने हाइन फुंगदोखिब लाइख्रे केस दुगी मतान सदखिब चार्ज ऑर्डर की हियरिंग अदुदा स्पेशल पीपी सीबीआई ने 21 नि हाइबे सिंगे मथक्ता आईपीसी की सेक्शन 302 307 201 अमसुम 34 की मखादा चार्ज फ्रेम तोनोबा कलखि अमरम द डिफेंस काउंसिल की मकै दिगी सबमिशन अमत तरखिदि कोन हियरिंग चथरबा मतुंगदा थाउदो दुगी 21 नि हाइरिबे सिंग दुगी मथक्ता आईपीसी की सेक्शन 302 307 201 अमसुम 34 की मखादा चार्ज फ्रेम तौखिबने हारि अमरमदना KNLA अमसुम मखोगे सुंगसिनबा लुपसिना म्यांमार थाईलैंड बॉर्डर दु जुंता की मैकेदिगी मुनमंगमख्रे Korean National Liberation Army KNLA अमसुम लुप असिगा पुल्लिबा पीपल डिफेंस फोर्स PDF ना लाइबा अदुगा थाईलैंड गा ताइनबा मफमदा लैरिबा थेबो बयबु जुंता गी लानमी सिंगी मखुत्तगी लौक्सन मंगमख्रे Korean स्टेट की मियावादी टाउनशिप की मनुंग लैरिबा मफम अदु जुंता गी ट्रुप सिंग अदु रेजिस्टेंट फोर्स सिंगी मैकेदिगी अंगोबा फ्लैग सिंग खलक्तुना सरेंडर तोखि KNLA असि म्यांमार गी इथनिक Revolutionary group singi manung khwaidigi liraba Korean National Union gi khulai paibu wingni amarom da PDF ti laiba adugi Civilian National Unity Government NUG gi khulai paibu wingni lob ani sina laiba ko nomike yukta thebo boyi da lairamba junta gi trup sa marom adugi mathakta attack tawduna makhoi bu khudum channa ngakibani Korean media na phungdorpigi matung ina junta gi trup sing adugi maraktagi makhoi humdragani thoirom sarena tawkibani thawdo adugi matung na Thailand gi maikei gi makhoi ka tainari mafam aduda patrolling gi thabak sataba hengalakhi Thailand authority gi maikei gi khuthokna pham adudagi selakpa Myanmar masa songarom henbada changjupam piduna makhoirom thangbada lehali nakala marom da junta na jet fighter ahum amadi bomber ani yauna base adubu kanana bo hona khiba adusu mai pakpagam khiti Resistant force na atopa mafam sing dasu junta dagi munna bo hona khi harisu pauks na makhata na palakli umakasa tharak poina to paukra na Manipuri isaw na miyoi lamag lising humfuga mga ka satreka marfuga treso on bagaloy na yum lising kuntra ka mga ga sahum ni fuga ni thoy amata thon khri Manipur yaw na isaw mayu na ri BNA gi state sing the center na mating piragani donor minister Manipur thukli bisaw sina miyoi lamag lising humfuga mga ka satreka marfuga tre hena sogon bagaloy na yum lising kuntra ka mga ka sahum ni fuga ni thoy yaw na maruai ba structure humfuga ni thoy amata thokli isaw sina laikai khul satreka mga rom ising na thumjing khri haina state ki Department of Relief and Disaster Management gi report hairi amarum da Manipur yaw na awang nupo ki isaw mayu na rib state singi phibam center na kupna yengsin bagaloy na pi byaba mating piragani haina donor amasum communication minister Jyotiraditya and Sandhyana Khangalakri Department of Relief and Disaster gi phamu paw gi matungin hawkibu mi khrani sida Manipur gi mapham kyara thoklibi isaw sina maramoidana miyoi lak amaga lising khumfuga manga hena sowan baga loidana yum lising kuntra ga manga ga sahunga ni fuga ni thoi yawna maruiba structure khumfuga ni thoi ama da thokli laikai khul satre ka manga ro mamadi lofam hectare samaga taraga manga ga point 59 hena ising thomjingkhri isaw sina मियोय मा लेखिदबग लोइना मियोय मरीना असो अपन खरे सासन हुमद्रागा मरीना हेना सिखरे पाउसना मखा तारदुना ngarang khaktada मियोय लिसिंग मरुम रेस्क्यू तौखि दुगा हौखिबा पुंग कुंथ्रागा तरुखि मनुंगदा मियोय लिसिंग अहुंग समा पलोम रेस्क्यू तौखि इसिंग थुमजिन बदगी लेफम लेत्रबा मियोय लिसिंग किया तोवान तोवान मफम सिंग रिलीफ कैम्प हुमद्रागा tere hangdoktuना संगजफम पिरि लोइना मिया मरकता अनाय यरकपदा मेडिकल के ओबा मतिंग पिनबा मेडिकल रिलीफ कैम्प मंगा hangdoktuna मथौ तौरि हौखिबा नुमित खरानि एस्ता लेप्तना सुरखिबा नोंगना मारम ओइदुना नेशनल हाईवे सिंग अमरि सिंगी डिस्ट्रिक्ट सिंग पुना सिंग निंखाइबगी थौदो चामगा निफुगमा पलोम थोखरे लोइना इसिंग न थुमजिन खराबा मफम सिंगदा नेशनल डिजास्टर रेस्पॉन्स फोर्स आर्मी नेवी SDRF स्टेट फोर्स फायर सर्विस ना रेस्क्यू ऑपरेशन सथबगा लोइना चाना थनबा पोलम सिंग थिंदोक थिंजिंगी थबक सथरि हैरि अमरमदा
National Highway 2 Imphal Dimapur lambi gi Kohima gi Fishima da Singning Highway Imphal tamna lakadaba pochai puba truck kaya panduna leibadigi Imphal tamna laknaba bypass road ama siamnaba Manipur driver association na makhoi ga satminariba Senapati district truck owners association Senapati district truck owners union amadi Manipur Gorkha motor workers welfare union gi kusamnaraga thabak paket pawre bypass road semnabigi excavator ama recovery van ama amadi pungkunga mari supna mathau tawgadaba ambulance ahum ngarang MDA ga satminariba association amadi union gi miyoishin kusinakre semgadoriba bypass road asi Kohima gi Kidima road gi laklaga mao amadi tadubi tarakadaba kilometer kunga mangarom sangba lambi naidi awang sakmaida leiba MDA gi office ta pangthokiba pawgi mifam amada MDA gi general secretary Khetrimi Sanjoina phungdorakpada Imphal chiriba mamadi Imphal Dimapur lambi animakta singning khaibana maram oiraga Manipura sanglakadaba pochai amadi hidak langthak purakpa gari sing sanglakpa ngamdabadagi miyam nongmada sangdaba yadraba potlam sing phangdabagi awaba sing mayoknariba si yenglaga bypass lambi semnabagi thabak pekhalakpani driver singi yaifanaba lairiba union natragan association singna amagamaga hunnaduna laibigi muhutta miyamgi amadi driver singi yaifanabagi damak thabak tawmina senasu appeal tawkhi Amaramda Prime Minister Narendra Modi na Manipur yawn awang poki isaw mayoknaribi state singda pibiyaba mating piragani haina ngarang phongdokhraba matung makata na Union Development of Northeastern Region Donor amasung Communication Minister Jyoti Aditya Sandhya na Manipur gi Governor Kumar Balada ngarang telephone torok tu Manipur gi isaw gi matangda wari sanabaga loinana center gi mekedi gi pibiyaba mating piragani haina thajab pirakri Union Minister sina isaw mayoknariba Assam gi Minister Himanta Biswa Sharma amasung Sikkim gi Minister Prem Singha tamangda su phone torok tuna center na pibiyaba Sevagi mating piragani haina khankhre loinana isaw mayoknariba state singa sigi miyamgi awabada center na chapsana saruk yari haina sukhangalakli Nakalamaramda tampak phautuna seliba tural singi imai tamna hantarakli haina laingaki Water Resource Department ki report amana hairi pausin hai ngarang ayuk pung taruk phawgi oina Imphal Nambul amadi Manipur tural gi imai warning level gi meter khara haigalaga lairi irel amasum thawal tural gi oina warning level gi makhaseli ngarang ayuk pung taruk tagi tara phawbada Rengues situation wediba juribang kangpokpi cycle litan lamphel amadi ras bawon da nong subagi sang 0 mm oikhen spaus na makata